ꯏꯪꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯥ ꯔꯦꯀꯣꯔꯠ ꯇꯧꯔꯤꯅꯦ ꯍꯣꯏ ꯇꯧꯖꯔꯁꯨꯅ ꯀꯦꯃꯦꯔꯥꯗ ꯑꯝꯇ ꯂꯧꯊꯣꯔꯛꯀꯦꯅ ꯇꯧꯅꯦ ꯐ꯭ꯔꯦꯟ ꯎꯕꯨ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯒꯤꯅ ꯔꯤꯂꯦꯇꯦꯠ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟ ꯍꯣꯏ ꯕ꯭ꯔꯦꯟꯒꯤ ꯂꯥꯏꯅꯥꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯀꯥꯏꯖꯈ꯭ꯔꯦ ꯅꯍꯥꯟ ꯕ꯭ꯔꯦꯟꯒꯤꯗꯨꯗꯤ ꯇꯥꯛꯆꯈ꯭ꯔꯦꯅꯀꯣ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯨꯝ ꯅꯍꯥꯟ ꯁꯨꯝ ꯍꯥꯏꯔꯝꯕꯅꯨ ꯁꯨꯝ ꯍꯥꯏꯒꯦꯅ ꯇꯧꯖꯕꯅꯤ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯗꯩꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯑꯗꯤ ꯕ꯭ꯔꯦꯟꯒꯤꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯊꯣꯛꯂꯛꯏꯗꯅꯀꯣ ꯑꯗꯨꯒꯤ ꯕ꯭ꯔꯦꯟ ꯀꯟꯗꯤꯁꯟ ꯁꯇ꯭ꯔꯣꯛ ꯑꯗꯨ ꯁꯤ ꯍꯥꯏꯔꯒ ꯀꯤꯍꯟꯅꯕ ꯅꯠꯇꯦꯀꯣ ꯀꯟꯗꯤꯁꯟꯁꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯒꯨꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯀꯟꯗꯤꯁꯟꯁꯅ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯗꯦꯛ ꯍꯥꯏꯗꯤ ꯀꯣꯛ ꯆꯤꯛꯄꯗꯨꯅꯤꯅꯀꯣ ꯗꯦꯌꯔ ꯑꯥꯔ ꯃꯦꯅꯤ ꯇꯥꯏꯞꯁ ꯑꯣꯐ ꯍꯦꯗꯦꯛꯁ ꯀꯣꯛ ꯆꯤꯛꯄꯒꯤ ꯃꯈꯜꯁꯦ ꯌꯥꯝ ꯂꯩꯗꯕ ꯈꯔ ꯑꯃꯗꯤ ꯌꯥꯝ ꯁꯤꯔꯁ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯁꯤꯔꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯄꯦꯟ ꯀꯤꯂꯔꯒꯨꯝꯕ ꯑꯦꯅꯥꯜꯖꯦꯁꯤꯛ ꯑꯩꯈꯣꯏ ꯀ꯭ꯔꯣꯁꯤꯟꯒꯨꯝꯕ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯆꯥꯔ ꯑꯗꯨꯝ ꯐꯒꯅꯦꯅ ꯍꯥꯏꯅꯀꯣ ꯁꯇ꯭ꯔꯣꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯏꯟꯐꯥꯛꯁꯟ ꯍꯥꯏꯁꯦꯀꯣ ꯁꯇ꯭ꯔꯣꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯁꯇ꯭ꯔꯣꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯁꯇ꯭ꯔꯣꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯕ꯭ꯔꯦꯟꯗ ꯆꯪꯕꯁꯦ ꯍꯦꯛꯇ ꯁꯗꯟꯂꯤ ꯍꯦꯛꯇ ꯈꯨꯗꯛꯇꯀꯣ ꯈꯪꯍꯧꯗꯅ ꯏꯟꯇꯔꯞ ꯇꯧꯕ ꯑꯩꯈꯣꯏ ꯏꯟꯇꯔꯞ ꯇꯧꯕ ꯍꯥꯏꯗꯤ ꯑꯄꯟꯕ ꯄꯤꯕꯀꯣ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯇꯤꯁꯨ ꯑꯃꯗꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯍꯥꯏꯇꯥꯔꯦ ꯇꯤꯁꯨ ꯍꯥꯏꯔꯁꯨꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯒꯤꯗ ꯕ꯭ꯂꯗ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯂꯦꯞꯈꯤꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨ ꯇꯤꯁꯨꯗꯣ ꯁꯤꯔꯅꯤ ꯇꯤꯁꯨꯗꯣ ꯁꯤꯕꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯁꯇ꯭ꯔꯣꯛꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣꯒꯤꯅꯦꯕ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯀ꯭ꯂꯣꯠ ꯇꯧꯕ ꯍꯥꯏꯁꯦ ꯕ꯭ꯂꯗ ꯀ꯭ꯂꯣꯠ ꯇꯧꯕ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏ ꯐꯝꯕꯗꯣ ꯍꯥꯏꯅꯩꯗꯅꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯏ ꯊꯣꯛꯄꯗꯩꯅꯦꯕ ꯃꯣꯁ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯔꯝꯁꯦ ꯑꯌꯥꯝꯕꯅ blood clot or bleeding in the brain are the cause of most strokes ꯍꯥꯏꯁꯤꯀꯣ brain aneurysm ꯅ ꯑꯃꯁꯨ ꯂꯩꯔꯦꯅꯀꯣ brain aneurysm an artery in the brain develops a weak area that swells balloon like ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯔꯤꯒ ꯕ꯭ꯔꯦꯟꯒꯤ ꯑꯥꯔꯇꯔꯤꯗ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯑꯁꯣꯟꯕ ꯖꯒꯥ ꯑꯃ ꯂꯩꯔꯛꯄꯗꯩꯅꯦ ꯑꯩꯈꯣꯏ ꯕꯦꯂꯨꯟꯒꯤ ꯇꯥꯏꯞꯇ ꯄꯣꯝꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯁ꯭ꯋꯦꯜ ꯇꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯣꯛꯈꯥꯏꯔꯛꯄꯗꯣ ꯔꯞꯆꯔ ꯂꯥꯛꯑꯀꯥꯟꯗ ꯀꯣꯖꯦꯁ ꯁꯇ꯭ꯔꯣꯛ ꯑꯅ ꯍꯥꯏꯁꯤꯀꯣ subdural hematoma bleeding within or under the dura the lining inside of the skull ꯍꯥꯏꯁꯤꯀꯣ ꯑꯩꯈꯣꯏꯒꯤ subdural hematoma ꯏ ꯊꯣꯛꯄ within ꯑꯩꯈꯣꯏ ꯗꯨꯔꯥꯗꯀꯣ ꯑꯗꯨꯒ ꯃꯥꯏ ꯃꯈꯥꯗ ꯑꯟꯗꯔꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯂꯥꯏꯅꯤꯡꯁꯦ ꯁ꯭ꯀꯜꯒꯤ ꯏꯟꯁꯥꯏꯠ ꯗ ꯂꯥꯏꯅꯤꯡ ꯏꯟꯁꯥꯏꯠ ꯑꯣꯐ ꯗ ꯁ꯭ꯀꯜ ꯍꯥꯏꯁꯤꯀꯣ expert pressure on the brain causing neurological problems epidural hematoma bleeding between the tough tisular lining and the brain ꯌꯥꯝ ꯃꯈꯜ ꯌꯥꯝ ꯂꯩꯖꯥꯠꯅꯤ usually shortly after the head injury ꯑꯩꯈꯣꯏ ꯀꯣꯛꯀ ꯇꯧꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯄ ꯑꯌꯥꯝꯕꯅ ꯕ꯭ꯔꯦꯟꯗ ꯁꯣꯛꯇꯅꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯜꯁꯦ ꯌꯥꯝꯅꯕꯨꯗꯤ ꯀꯜꯂꯤꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤ ꯀꯣꯛꯀꯤ ꯁꯔꯨꯁꯦ ꯑꯩ ꯂꯥꯏꯕꯛꯀꯤ ꯁꯤ ꯁꯔꯨ ꯃꯌꯥꯝ ꯂꯩꯁꯦ ꯑꯣꯛꯁꯤꯄꯤꯇꯦꯜ ꯂꯣꯕ ꯑꯗꯨꯗꯥꯅ ꯁꯤ ꯃꯌꯥꯝ ꯀꯩꯅꯣ ꯕ꯭ꯔꯦꯟꯒꯤ ꯖꯒꯥ ꯂꯩ ꯃꯌꯥꯝꯗꯣ ꯁꯔꯨꯁꯤꯅꯕꯨꯗꯤ ꯂꯣꯏ ꯀꯜꯂꯤꯅꯤ ꯑꯗꯨꯅ ꯀꯣꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯗ ꯀ꯭ꯔꯤꯀꯦꯠꯀꯤ ꯕꯣꯟꯗꯨꯅ ꯄꯥꯔꯗꯤ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯕ ꯌꯥꯎꯈ꯭ꯔꯦꯗꯅ ꯑꯃ ꯑꯗꯨꯅ helmet ꯎꯞꯄꯤꯗꯧꯕ intracerebral hemorrhage any bleeding inside the brain ꯑꯩꯈꯣꯏꯒꯤ ꯏ ꯊꯣꯛꯄ ꯉꯥꯛꯇꯗꯅꯦꯕ ꯑꯗꯨꯅ conclusion a brain injury causes temporary disturbance in brain
cause ꯈꯪꯕꯁꯦ ꯑꯗꯨꯅ head injury ꯇꯧꯕꯁꯦ ꯑꯩꯈꯣꯏ concussionꯒ ꯂꯩꯕ ꯁꯤ head injury ꯇꯧꯕ ꯍꯥꯏꯗꯤ ꯌꯩꯗꯅ ꯀꯣꯛꯇ ꯊꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯕꯁꯨ ꯐꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯄꯥꯛ ꯈꯔ ꯊꯥꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯁꯤꯒꯤꯗꯤ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯕꯗꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯧ ꯅꯠꯇꯦ ꯐꯨꯠꯕꯣꯜꯕꯨꯛꯇ ꯍꯦꯠ ꯇꯧꯕꯗ ꯀꯩꯁꯨ ꯌꯥꯝ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯣ ꯍꯦꯛꯇ ꯑꯩꯈꯣꯏꯁꯦ ꯀꯥꯏꯒꯟꯕ ꯐ꯭ꯔꯖꯥꯏꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯌꯥꯝꯅ ꯀꯥꯏꯒꯟꯕ ꯒ꯭ꯂꯥꯁꯀꯨꯝꯕꯁꯨ ꯅꯠꯇꯦ ꯑꯦꯟꯇꯤ ꯐ꯭ꯔꯖꯥꯏꯜ ꯑꯣꯏꯔꯅꯤ ꯁꯨꯃꯥꯏꯅ ꯄꯥꯛꯅ ꯊꯥꯔꯦꯅ ꯍꯦꯛꯇ ꯄꯥꯛꯅ ꯀꯥꯏꯗꯧ ꯅꯠꯇꯦꯕ ꯌꯥꯝ ꯊꯥꯔꯒꯁꯨꯀꯣ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯥꯄꯤ ꯑꯃ ꯍꯦꯛꯇꯧꯔꯒꯗꯤ ꯅꯥꯄꯤ ꯑꯍꯨꯝ ꯆꯣꯡꯊꯣꯔꯛꯄꯗꯣ ꯑꯗꯨꯒꯤꯁꯨ ꯂꯩꯔꯤꯅꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯄꯪꯀꯤ ꯀꯤꯁꯟꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ cerebral edema electrolyte imbalances ꯂꯩꯕꯩꯗꯤ ꯑꯩꯈꯣই ꯕ꯭ꯔꯦꯟꯗ swelling ꯄꯣꯝꯕ ꯉꯥꯛꯇꯅꯦ ꯃꯣꯏꯗꯤ ꯕ꯭ꯔꯦꯟ ꯇꯤꯁꯨꯒ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯍꯣꯏ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯒꯥꯏꯁꯤꯗꯤ ꯌꯥꯝ ꯍꯦꯛꯇ ꯊꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯏꯟꯖꯨꯔꯤꯁꯤ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯒꯨꯝꯕꯁꯤꯗꯤ ꯔꯦꯌꯔ ꯀꯦꯁꯦꯁꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯣꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯣꯏ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯍꯦꯛꯇ ꯊꯣꯛꯑꯦ ꯃꯤ ꯍꯦꯜꯃꯦꯠ ꯇꯧꯗꯦꯔꯒ ꯃꯤ ꯍꯦꯛꯇ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦꯀꯣ ꯍꯣꯏ ꯏ ꯆꯤꯡꯊꯣꯛꯄ ꯈꯣꯠꯄꯕꯨꯗꯤ ꯗꯃꯥ ꯑꯃ ꯂꯩꯔꯦ ꯗꯃꯥ ꯑꯃ ꯂꯩꯔꯦ ꯂꯣꯟꯒ ꯈꯣꯏꯔꯛꯀꯦ ꯇꯧꯋꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯣ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯍꯥꯏꯁꯤꯔ ꯑꯦꯅꯤ abnormal tissues growth inside the brain ꯍꯣꯏ ꯇ꯭ꯌꯨꯃꯔ ꯍꯥꯏꯁꯦ ꯑꯗꯨꯅꯤꯗꯅꯀꯣ ꯀꯦꯟꯁꯔꯁꯦ abnormal ꯑꯣꯏꯅ ꯀꯥꯏꯗꯒꯤꯅꯣ ꯒ꯭ꯔꯣꯠ ꯇꯧꯔꯛꯄꯗꯣ ꯍꯣꯏ ꯇꯤꯁꯨꯁꯦꯀꯣ ꯇꯤꯁꯨꯗꯤ ꯀꯩ ꯍꯥꯏꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯍꯦꯛꯇ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯤꯁꯦ ꯍꯦꯛꯇ ꯒ꯭ꯔꯣꯠ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ abnormal ꯇꯤꯁꯨꯗꯤ ꯑꯗꯨꯅꯤꯗꯅ ꯁꯦꯜꯗꯩ ꯇꯤꯁꯨ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨ ꯒ꯭ꯔꯣꯠ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅꯦꯕ ꯋꯦꯗꯔ ꯃꯦꯂꯤꯒꯅꯦꯟ ꯀꯦꯟꯁꯔ ꯕꯤꯅꯥꯏꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯁ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯠ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯀꯦꯟꯁꯔꯁ ꯑꯣꯏꯕꯗꯤ ꯅꯠꯇꯦꯅꯀꯣ ꯃꯦꯂꯤꯒꯅꯦꯟ ꯑꯣꯏꯕ ꯅꯠꯇꯦꯕ ꯕꯤꯅꯥꯏꯟ ꯑꯣꯏꯕꯁꯨ ꯂꯩ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯀꯣꯁ ꯕꯥꯏ ꯗ ꯄ꯭ꯔꯦꯁꯔ ꯗꯤ ꯑꯦꯛꯁꯦꯁ ꯑꯣꯟ ꯍꯣꯏꯅꯦ ꯀꯩꯅꯣꯝ ꯊꯣꯛꯂꯛꯑꯗꯤ ꯄ꯭ꯔꯦꯁꯔꯗꯣ ꯄꯤꯔꯛꯏꯗꯅꯀꯣ ꯆꯥꯎꯊꯣꯔꯛꯑꯗꯤ ꯏꯟꯊꯣꯔꯛꯄ ꯈꯣꯠꯄ ꯑꯗꯨꯅ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯂꯥꯛꯄ ꯍꯥꯏꯁꯦ glioblastoma an aggressive malignant brain tumor cancer brain and difficult to cure is glioblastoma adagi hydrocephalus abnormal increased amount of cerebrospinal fluid inside the skull because the fluid is not circulating properly makhan yam lay to si akhoi loi khangsalobaisu daka taroidana ko aina haijum kawidau le normal pressure hydrocephalus along with dementia and inconstant pressure inside the brain remain normal despite increased fluid. From hydrocephalus that cause problem walking, meningitis, inflammation of the lining around the brain, spinal cord, usually from infection, neck pain, headache, fever, and sleepiness are common. Meningitis, encephalitis, inflammation of brain tissue usually from infection with the virus that is young to young infection, encephalitis, fever, headache, confusion, or the traumatic brain injury is permanent brain damage from a traumatic head injury. Traumatic brain injury is a brain jam section bidong brain that is a coke. Dong the Tom limit to tang the arrow in the section bigadoni, hoy, cheek the Tom, I want to traumatic brain injury, permanent the brain damage from a traumatic head injury as well. Obvious mental impairment or more subtle punishment and mood changes can occur. Kaya mina sono suba kaido sidagi tawtainina noi kharam na ngona ngauri phari lakna boyna sono suina haido hoi aduna adu oiredana adu noi mirem moibe pangang ni ne ko mirem na tawa nam taw na kem hairaktre mirem ni jirum khang hoi the traumatic brain injury is a permanent brain damage from a traumatic head injury obvious mental impairment more subtle personality or mood changes can occur. Obvious mental impairment ko ako disease type Parkinson's disease kaya nerves in central area of the brain generation Parkinson's disease kaya like ko Huntington disease and inherited nerve disorder that affects the brain dementia difficult control movement symptoms epilepsy tendency to have seizures head injuries and stroke may cause epilepsy but usually no cause is identified epilepsy je khoje ayam jeona but usually no cause is identified epilepsy to je taseng maram khangde na hai je sta jeona study khata ro khang pusai ko head injuries or strokes may cause ko head injury na traga stroke to dai ko but usually no cause is identified. Dementia, decline in cognitive function resulting from death or malfunction of nerve cells in the brain.
ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯀꯣ ꯕ꯭ꯔꯦꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯕ꯭ꯔꯦꯟꯒꯤ ꯁꯦꯜꯁꯤ ꯒ꯭ꯔꯣꯠ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯕꯤꯂꯤꯌꯟꯗꯕꯨꯗꯤ ꯕ꯭ꯔꯦꯟꯗ ꯁꯦꯜꯁ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯒ꯭ꯔꯣꯠ ꯇꯧꯗꯦꯕ ꯅ꯭ꯌꯨꯔꯣꯟꯁ ꯈꯛꯇꯪ ꯅꯠꯇꯕꯤ ꯑꯇꯣꯞꯄ ꯒ꯭ꯂꯤꯌꯥꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯕꯤꯂꯤꯌꯟꯇꯀꯣ ꯑꯗꯣ ꯗꯤꯃꯦꯟꯁꯤꯌꯥ ꯍꯥꯏꯁꯦ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯒꯅꯤꯇꯤভ ꯐꯪꯁꯟ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯈꯣꯠꯆꯤꯟꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯥꯡꯉꯛꯄꯁꯦꯀꯣ condition in which nerves in the brain as well as alcohol abuse and stroke can cause dementia ꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ alcohol ꯌꯨꯕ ꯌꯥꯝ ꯊꯛꯑꯁꯨꯀꯣ dementia ꯅꯥꯔꯛꯀꯅꯦꯅ ꯍꯥꯏꯁꯦ alcohol abuse ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ abuse ꯇꯧꯕ ꯑꯗꯨꯅ ꯍꯦꯟꯖꯟꯅ ꯁꯤꯖꯤꯟꯅꯕꯗꯣ ꯈꯩꯅꯤ ꯆꯥꯗꯧꯅ 24 ꯌꯨ ꯊꯛꯂꯛꯑꯗꯤ dementia ꯇꯧꯔꯛꯀꯅꯤ Alzheimer's ꯂꯩꯔꯦ ꯁꯤꯗ for unclear reasons ꯃꯔꯝꯗꯤ ꯈꯪꯗꯦ for ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ nerves in certain brain areas degenerate causing progressive dementia most common form of dementia ꯑꯩꯈꯣꯏꯒꯤ dementia ꯍꯥꯏꯁꯦ ꯑꯗꯨꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯛꯇꯕ ꯈꯣꯠꯇꯕ ꯑꯗꯣ Alzheimer'sꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯦꯕ dementia-ꯁꯤꯗꯀꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ degenerate ꯇꯧꯕ ꯍꯧꯔꯛꯑꯦꯕ degenerate ꯇꯧꯕ ꯑꯗꯨꯅꯦ degenerate ꯇꯧꯕꯁꯤꯡ ꯌꯥꯝ ꯂꯥꯏ ꯍꯥꯏꯕꯗ ꯁꯤ ꯀꯥꯏꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯡꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯃꯟꯕꯗꯩ ꯇꯨꯝꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ degenerate ꯍꯥꯏꯁꯦ progressive dementia ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯟꯕ progressive ꯍꯥꯏꯗꯤꯅꯦ ꯍꯦꯟꯖꯟꯕ dementia ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯄ ꯑꯗꯩ ꯀꯥꯎꯒꯟꯕ ꯈꯣꯠꯀꯟꯕꯁꯦ ꯑꯗꯨꯁꯤꯅꯦꯅ ꯑꯩꯈꯣꯏ dementia-ꯅ ꯍꯥꯏꯁꯦ ꯑꯗꯣ Alzheimer's ꯍꯥꯏꯁꯦ ꯃꯔꯝꯁꯦ ꯇꯁꯦꯡꯅ ꯈꯪꯗꯦꯕ ꯀꯩꯒꯤꯅꯣ ꯀꯩ ꯅꯥꯔꯞ ꯁꯦꯜꯁꯦ ꯀꯩꯗꯧꯕꯒꯤ degenerate ꯇꯧꯔꯛꯏꯅꯣ ꯃꯔꯝꯁꯦꯅꯀꯣ ꯍꯣꯏ ꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯁ꯭ꯇꯗꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯅ꯭ꯌꯨꯔꯣꯕꯥꯏꯑꯣꯂꯣꯖꯤꯗꯀꯣ ꯅ꯭ꯌꯨꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯅ꯭ꯌꯨꯔꯣꯁꯥꯏꯟꯁꯇ ꯇꯧꯔꯤ ꯃꯌꯥꯝꯁꯦ dementia-ꯒꯨꯝꯕꯒꯤ ꯁꯤ Alzheimer's-ꯀꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯒꯅꯣꯁꯤꯁꯁꯦ ꯐꯖꯅ ꯈꯪꯅꯕ ꯑꯗꯩ ꯇ꯭ꯔꯤꯠꯃꯦꯟ ꯈꯪꯉꯗꯤ ꯀ꯭ꯌꯣꯔ ꯇꯧꯔꯛꯄꯒꯤ ꯆꯥꯟꯁꯇꯣ ꯂꯩꯗꯅ ꯑꯍꯟ ꯑꯣꯏꯔꯛꯑꯀꯥꯟꯗꯀꯣ ꯑꯗꯩ ꯁꯤ ꯃꯔꯨ ꯌꯥꯝ ꯑꯣꯏꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ ꯑꯌꯥꯝꯕꯁꯤ ꯂꯣꯏꯅꯃꯛ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤꯁꯦ ꯌꯥꯝꯅꯁꯨ ꯋꯥꯡꯉꯦ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯋꯥꯡꯉꯛꯄ ꯍꯥꯏꯁꯦ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ 30 ꯌꯧꯔꯝꯗꯩ 60 ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯃꯤ ꯌꯥꯝ ꯁꯤꯗ꯭ꯔꯦ ꯍꯥꯏꯅꯦꯕ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯦ ꯍꯥꯏꯅꯦꯕ ꯊꯥꯏꯅꯁꯨ ꯃꯤ ꯍꯤꯡꯗꯕ ꯅꯠꯇꯦ ꯊꯥꯏꯅꯅ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤꯁꯦ ꯅꯦꯝꯃꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯤꯁꯦ ꯌꯥꯝ ꯉꯟꯅ ꯌꯥꯝꯅ ꯁꯤꯕ ꯃꯤ ꯄꯨꯟꯁꯤꯗꯕ ꯅꯠꯇꯕ ꯋꯥꯔ ꯊꯣꯛꯄ ꯑꯃ ꯇꯧꯕ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤꯀꯣ ꯑꯗꯣ ꯊꯥꯏꯅꯁꯨ ꯃꯤꯗꯤ ꯂꯣꯏ ꯍꯤꯡꯉꯦꯕ 90+ꯀꯤ 100+ꯀꯤ ꯍꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯔꯦꯀꯣꯔꯠ ꯂꯩꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦꯅ ꯑꯗꯣ ꯊꯥꯏꯅꯅ ꯃꯤ ꯍꯤꯡꯉꯝꯗꯕꯅ ꯌꯥꯝ ꯊꯨꯅ ꯁꯤꯕ ꯅꯠꯇꯦꯕ ꯃꯤꯗꯣ ꯁꯤꯕ ꯌꯥꯝ ꯌꯥꯝꯕ ꯏꯄꯤꯗꯦꯃꯤꯛꯁ ꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯦꯖꯔ ꯗꯤꯖꯤꯁ ꯑꯥꯎꯠꯕ꯭ꯔꯦꯛꯀꯨꯝꯕ ꯊꯣꯛꯇꯅꯀꯣ ꯑꯩꯈꯣꯏꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ 10 ꯊꯥꯗꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯇꯦꯟꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ brain abscess ꯍꯥꯏꯅ ꯍꯥꯏꯀꯣ pocket infection in the brain usually by the often necessary ꯍꯣꯏ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯒꯨꯝꯕ ꯆꯥꯔ ꯐꯅꯤꯁꯨ ꯍꯥꯏꯔꯦꯅꯀꯣ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯇꯦꯁꯀꯨꯝꯕꯗꯤ ꯍꯥꯏꯒ꯭ꯔꯦꯅꯀꯣ ꯁꯤ ꯂꯥꯏꯅꯥꯁꯤꯒꯤꯅꯦ ꯁꯤ ꯂꯥꯏꯅꯥꯁꯤꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯀꯣꯛꯁꯦ ꯆꯦꯛꯁꯤꯟꯕꯤꯕ ꯇꯥꯔꯦꯅꯀꯣ ꯐ꯭ꯔꯦꯟ ꯑꯗꯨꯝꯗꯤ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏ ꯑꯩꯁꯤ ꯁꯤꯗ ꯕꯣꯝ 10ꯔꯛ ꯊꯥꯒꯦꯕ ꯑꯩ ꯏꯟꯖꯨꯔꯤ ꯊꯣꯛꯇꯅ ꯑꯁꯤ ꯆꯪꯅꯦꯕ ꯕ꯭ꯔꯦꯟꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ dementia-ꯒꯨꯝꯕ Alzheimer's ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯊꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏ ꯂꯩꯈꯤꯗꯦ ꯑꯗꯣ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯒꯁꯨ dementia Alzheimer's ꯅꯥꯈꯤꯗꯦꯗꯤ ꯀꯥꯎꯒꯟꯕ ꯈꯣꯠꯀꯟꯕ ꯑꯍꯟ ꯑꯣꯏꯕꯩ ꯇꯧꯕ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯕꯨ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯅꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯦꯟꯒꯤꯗꯣꯈꯔ ꯈꯪꯃꯤꯟꯅꯔꯦꯅꯀꯣ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯖꯤꯟꯒꯦꯁꯨ ꯁꯤꯒꯤ ꯑꯗꯨꯝ WebMD-ꯒꯤꯁꯤꯗꯅꯦ ꯑꯩꯅ ꯁꯤ ꯄꯥꯏꯕ ꯂꯤꯡꯛꯁꯦ ꯁꯤ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯁꯨꯅꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯂꯦꯇꯦꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ WebMD-ꯗ ꯌꯥꯎꯔꯤꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯇꯥꯕ ꯌꯥꯎꯗꯕꯅꯤꯀꯣ ꯍꯦꯛꯇ ꯍꯦꯟꯖꯟꯅ ꯇꯥꯅ ꯌꯥꯎꯗꯕꯅꯦꯕ ꯅꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯅꯤꯡꯉꯒꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯅ꯭ꯌꯨꯔꯣꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯂꯩꯕꯅꯤ ꯑꯗꯣ ꯌꯥꯝ ꯂꯥꯏꯅ ꯏꯕꯁꯨꯅꯦ ꯑꯃ ꯑꯩꯈꯣꯏ ꯀꯃꯟ ꯄꯥꯔꯁꯟꯒꯤ ꯍꯥꯏꯕꯗ ꯋꯦꯠ ꯕꯠ ꯋꯥꯏ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯟꯒꯤ ꯁꯨꯝ ꯃꯔꯝꯗ ꯅ꯭ꯌꯨꯔꯣ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯒꯤ ꯈꯪꯉꯗꯤ ꯅ꯭ꯌꯨꯔꯥꯜ ꯂꯤꯡꯛꯀꯤꯅ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯣ ꯄꯥꯒꯦꯁꯨ ꯌꯥꯅꯤꯀꯣ ꯑꯗꯣ ꯄꯥꯒꯦꯁꯨ ꯌꯥꯔꯦꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯦꯅꯤ ꯒꯨꯒꯜꯗ ꯇꯧꯕꯤꯌꯨꯁꯦ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯝ ꯍꯦꯟꯖꯟꯅ ꯄꯥꯒꯦꯁꯨꯀꯣ ꯑꯗꯨ ꯂꯩꯔꯦꯅꯀꯣ ꯐ꯭ꯔꯦꯟ ꯁꯤꯒꯤꯗꯤ ꯁꯨꯝ ꯈꯪꯕꯀꯥꯟꯗ ꯑꯩꯁꯦ ꯀꯩꯁꯨ ꯍꯦꯟꯖꯟꯕ ꯅꯠꯇꯦ ꯍꯣꯏ ꯍꯧꯖꯤꯛ ꯄꯥꯔꯕꯅꯤꯅ ꯈꯔꯕꯨꯗꯤ ꯈꯪꯉꯦꯅꯀꯣ ꯍꯣꯏ Parkinson's disease ꯗ ꯇ꯭ꯔꯦꯃꯔ ꯇꯧꯔꯛꯄꯁꯦ common nerves in central area of the brain degenerates causing problem movement and coordination Parkinson's-ꯒꯤꯀꯣ
ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯛꯄꯗ ꯍꯛꯊꯦꯡꯗꯪ inherited disorder affect the brain dementia control ꯍꯣꯏ ꯑꯗꯨꯅꯦ ꯐ꯭ꯔꯦꯟ ꯐꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯖꯔꯦ